आर्थर रॉबिन्सन है कनागुम्बा मियोय अमबु थागी लेबाक तमना थाबा ngami अदुबु युमथंगनबा मगी मागी अवाना हंगबगी मतमदी फंगदे पृथ्वी के कर्म काजिन अमदसु पिन पॉइंट तौरगा मिसाइल थादबा ngami अदुबु अखोगी इमुंग मनुंगदा लैरिबा मिसिंगसिगी मोइगी प्रॉब्लम सिंगदो मदुगी दमकता खनधरगा मोइगी प्रॉब्लम सिंगदो खंगबा फौबा ngमजदे मी अमगा मगा कनेक्ट तौनबे दमकता हजिकी चौखल मतमसिदा मोबाइल फोन इंटरनेट मयाम लई अदुबु मी अमगा अमगदी हेन लापथोकनरकली हजिकी समाज की मियोबसिंगदा राइटर रॉबिन्सन वहंगम हंगे तुदी हु विल क्राई व्हेन यू डाई नंगना सीबा मतमदा कनाना कप्पीगनी नंगी पुंसीदा अतोपा कनागुम्बा अमबु इंपैक्ट तौबा याउख्रबरा सोंगी लाइफ की गोल सिंग एक्सिप तौबा ngमख्रबरा तुंगदा लाकदरबा जेनेरेशन की दमकता नंगना करी थममगा चत्तोरिबनो मसिगे वहंगसे सोंगी कोकता चंगदबा तारगसु नोंग नत्रगा नोंगमदी मसिगे वहंगसे सोयदरा लाखिगनी कईगु मतमदा सोमनसु खलमगनी ngaraangta न्यू ईयर ओइबदुना खल्ली सही सेमा लोइसलकले कमाइना ओइख्रिबनो हप्ता अमा था अमा सही अमा कमाइना हेक्ता होख्रिबनो नंगी पुंसीना लोइसलकलब मतमदा सोयदना हंगखिगनी नंगी पुंसीदी लोइरे दुगा तौगदब थबकते अमा फुतो होदे आइगी पुंसीसिना कनागुम्बा अमा फोबदा कानबा पीबा ngमखिदे खल्लुबदी मयामनी अमा फोबदी तौहोद्रे अदुगी मतमददी अइंगोंदा मतमसु फंगरोय एनर्जी सु लेररोय पांगन सु लेररोय अखोइना ज्ञान तारक मतमददी पैसा सु लेरोय पांगन सु लेरोय अदुगा मतम सु लेररोय अदुगी मतमददा इसाना इसाबु तक्सी सोनजबगी मुहत्ता हजिक मिनिट 5 तंग फमगा अखोइगी फ्यूचर से हाना खलहोबना फत्तबरा उपाय लेत्रबा मतमददा इसाना इसाबु तुकुच्चबा अमसुंग इसाना इसाबु तक्सी सोलगा कप तोबई महोद हजिक तौबा याबा यामना इंपैक्टफुल ओइबा हैबिट 5 गी मतंगदा नैनसी हैबिट नंबर 1 डेवलप टैलेंट राइटर सिना इरी अदुदी ngसिदगी चाही लिसिंग अमगी ममांगदा मियोबे सिंगसे मपांगन मथौना याम फरमी मतम खरा लेरगा मोइगी मपांगन मथौना से ओना तैनबा मोंगदा सिनरई मदुदगी मोइगी निंथौ पुनमक सिगी मकोक सरदार दुना मोइगी पांगल थौना पुनमक से मफम अमदा लोटलगा थमखिनबगी दमक मोइ खनरमी कनागुमना हाय मसे समुद्रदा लोटसनख्रसी सरदार दुना मुखुमी समुद्रदा लोटलगासु कनानो मसी सोयदना फंगकनी मदुदा लोटपा यारोय अतोपा अमना मोहरे अवांगबा चिंगमी मतोंदा लोटसलगा थमकिसी मदुसो सरदार दुना थिंगी मरमदी चिंगदसु मीना थेबा फंगनी कनागुमना मोहरे लेबाक मनुंगदा फमगा थमसी मदुसु सरदारना अयाबा पीदे यामना कुपना खनरबगी तुंगदा सरदार सिना हैरई अदुदी मसीगी पावर से कोई मियोइबगी थमोय मनुंगदा लोटना थमसी ओबे तारगदी खिबदा फंगलरोय इगी वरी सिनेमा हाइनिंग लिबसे अखोय मियोइब खुदिंगमकी थमोयदा पांगल थौना एनर्जी मयाम यावरी मदु सिनरगा अखोयगी लाइफ ता एक्सेप्ट तोनिंगिबा पोतसे इलाइ लाइना फंगबा ngambagi अदुंबा पोटेंशियल मपुंग फाना यावरी मदुगी पांगल शक्ति से लौथोकपा हैबा मिदो मदुदा कनानासु थिंगबा ngamloi एने यूट्यूब दा वीडियो सेमबगी यामना मरुओइबा टारगेट सु मसिमकनी मी अमगी माइ पाकपा हैबसे मदुदा दरकार लेबा पुनमकसे अखोयगी थमोयदा लोइना यावरी मदो लौथोकपसे कमायना लौथोकनी हैबसे मसा खक्तना लौथोकदबनी मसिगी वफम से नॉर्मल मिसिंगी कोकता चंगदे मदुरने अखोयगी लाइफता एवरेज ओइना दुम हिंगलिबसे मसिगी वखलोन से लॉजिकली एक्सेप्ट तौननबगी दमकता अखोयगी अकोयबदा लेरिबा मिसिंगसे मसिदा यंगबिगनो तसेंगनमक मागी लाइफता जीरो दगी हौरगा लाइफता सक्सेस ओइखिबसिंगदो मदुदा हंगबियो मोइ सोयदना हरकनी नॉर्मल कोजिन्स मसिगी कोड सिदा याम पावरफुल ओइबा कोड म पीरी अदुदी अखोइसे सीबा खक्ता देखोइ पुंसी से लोइबा नते अखोइगी पुंसी से हिंगना अखोइगी अनिंगबा पांबा मयाम अमसु अखोइना मर्डर तौजे मसिगा चप मानना असले मोंटेस तो हाइरी अदुदी अखोइगी लाइफता अखोइना कई तौबा ngami हाइबसे अखोइ इसाना एक्सेप्ट तौदे कईगुमे एक्सेप्ट तौखिबा तारगदी कडाइदगिना कदाइ फोबा अखोइ तौबा ngami हाइबदो मदो अनलिमिटेड नि अदुबु
ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯗꯕꯅ ꯀꯔꯤꯝꯇ ꯑꯣꯏꯕ ꯉꯝꯗꯅ ꯁꯨꯝ ꯂꯩꯔꯦ꯫ ꯑꯣꯊꯔꯁꯤꯅ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯔꯣꯡ ꯄꯣꯏꯟ ꯈꯔꯁꯨ ꯂꯩ ꯑꯗꯨꯒ ꯋꯤꯛ ꯄꯣꯏꯟ ꯈꯔꯁꯨ ꯂꯩ꯫ ꯋꯤꯛ ꯄꯣꯏꯟꯠꯁꯤꯡꯗꯨꯅ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁ꯭ꯇꯔꯣꯡ ꯄꯣꯏꯟꯠꯁꯤꯡꯗꯣ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯅꯅꯕ ꯃꯗꯨꯗꯣ ꯏꯝꯄ꯭ꯔꯨꯞ ꯇꯧꯕꯤꯌꯣ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯂꯥꯏꯐꯁꯨ ꯁꯛꯁꯦꯁ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯝꯕꯔ 2, ꯕꯤ ꯁꯥꯏꯂꯦꯟ꯫ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯇꯋꯥꯔ ꯑꯃꯗ ꯂꯥꯏꯠ ꯊꯥꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯋꯥꯔꯗꯨ ꯌꯦꯡꯉꯒ ꯁꯃꯨꯗ꯭ꯔꯗꯒꯤ ꯂꯥꯛꯄ ꯁꯤꯞꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯌꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯍꯟꯁꯤꯅ ꯃꯁꯤꯗ ꯂꯥꯏꯠ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯊꯥꯎꯁꯦ ꯌꯥꯝꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯌꯨꯝꯊꯪꯅꯕꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯗ ꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯎ ꯈꯔ ꯄꯤꯌꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯍꯟꯁꯤꯅ ꯂꯩꯇꯦꯅ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯉꯣꯟꯗ ꯊꯥꯎ ꯈꯔ ꯄꯤꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯨꯁꯥꯐꯤꯔ ꯑꯃꯁꯨ ꯂꯥꯛꯑꯦ, ꯃꯥꯅꯁꯨ ꯃꯉꯣꯟꯗꯒꯤ ꯊꯥꯎ ꯅꯤ꯫ ꯃꯗꯨꯗꯁꯨ ꯃꯥꯅ ꯊꯥꯎ ꯈꯔ ꯄꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥꯅ ꯃꯉꯣꯟꯗ ꯊꯥꯎ ꯅꯤꯕ ꯂꯥꯛꯏ, ꯃꯗꯨꯗꯁꯨ ꯃꯥꯅ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯃꯥꯏꯅ ꯃꯊꯪ ꯊꯥꯎ ꯄꯤꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯊꯥꯎ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥꯎ ꯂꯩꯇꯕꯗꯒꯤꯗꯤ ꯃꯥꯒꯤ ꯇꯋꯥꯔꯗ ꯂꯥꯏꯠ ꯊꯥꯟꯕꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯇꯋꯥꯔꯗꯨꯗ ꯂꯥꯏꯠ ꯊꯥꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯃꯨꯗ꯭ꯔꯗꯒꯤ ꯂꯥꯛꯄ ꯁꯤꯞ ꯃꯌꯥꯝꯁꯦ ꯑꯃꯒ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯁꯤꯔꯦ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯃꯔꯝꯁꯦ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯐꯣꯀꯁ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯣ ꯈꯪꯗꯅ ꯑꯇꯣꯞꯄꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯨꯕꯗꯒꯤ ꯃꯁꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯠꯁꯤꯡꯁꯦ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯇꯧꯒꯗꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏꯕ ꯊꯕꯛꯇꯣ ꯃꯗꯨ ꯀꯥꯎꯔꯨꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯑꯦꯛꯁꯤꯗꯦꯟꯠꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤ ꯑꯌꯥꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯦꯛꯖꯦꯛꯠꯂꯤ ꯇꯧꯒꯗꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯐꯦꯁꯕꯨꯛꯇ, ꯌꯨꯇ꯭ꯌꯨꯕꯇ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯔꯒ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤ꯫ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯗꯅ ꯃꯇꯝ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯤꯃꯤꯠ ꯑꯣꯏ ꯂꯩꯕꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯂꯤꯃꯤꯠ ꯇꯥꯏꯝꯁꯨ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯇꯁꯦꯡꯅꯃꯛꯇꯤ ꯄꯨꯡ 24ꯁꯤꯗ ꯆꯨꯝꯅꯒꯤ ꯄꯨꯡ 9 ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯤꯕꯁꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯜ ꯅꯝꯕꯔ 3, ꯃꯦꯟꯇꯦꯟ ꯄꯔꯁꯄꯦꯛꯇꯤꯚ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝ ꯑꯃꯗ ꯄꯦꯁꯦꯟꯠ 2 ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯄꯦꯁꯦꯟꯠꯁꯦ ꯃꯥꯒꯤ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯜꯂꯦ, ꯌꯥꯝꯅ ꯁꯦꯠ ꯑꯣꯏꯔꯦ, ꯇꯦꯟꯁꯟ ꯌꯥꯝ ꯂꯧꯔꯦ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯄꯦꯁꯦꯟꯠꯁꯤꯗꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨꯗ ꯐꯣꯀꯁ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯕꯦꯗꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯤꯟꯗꯣꯁꯦ ꯃꯁꯤ ꯍꯥꯡꯗꯣꯛꯑꯦ, ꯃꯗꯨꯒ ꯃꯥꯅ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯏ, ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯟꯖꯣꯏ ꯇꯧꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯍꯥꯟꯕꯒꯤ ꯄꯦꯁꯦꯟꯠꯁꯤꯅ ꯑꯅꯤꯁꯨꯕꯒꯤ ꯄꯦꯁꯦꯟꯠꯁꯤꯗ ꯍꯥꯏ, ꯑꯩꯁꯨ ꯅꯣꯛꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯅꯤꯁꯨꯕ ꯄꯦꯁꯦꯟꯠꯁꯤꯅ ꯈꯨꯝꯃꯤ, ꯅꯪ ꯀꯔꯤꯝꯇ ꯇꯦꯟꯁꯟ ꯂꯧꯒꯅꯨ, ꯑꯩꯒꯤ ꯋꯤꯟꯗꯣꯒꯤ ꯃꯄꯥꯟꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯂꯤꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯅꯣꯛꯃꯤꯟꯅꯁꯤ꯫ ꯋꯤꯟꯗꯣꯁꯀꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯎꯔꯤꯕ ꯎꯍꯩ ꯋꯥꯍꯩ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯁꯜꯂꯤ, ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯒꯤ ꯋꯥꯔꯤ ꯂꯤꯁꯜꯂꯤ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯂꯤꯔꯀꯥꯟꯗ ꯃꯥꯕꯨ ꯅꯣꯛꯍꯟꯅꯕ ꯇꯧꯏ꯫ ꯑꯍꯥꯟꯕꯒꯤ ꯄꯦꯁꯦꯟꯠꯁꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯏꯟꯖꯣꯏ ꯇꯧꯏ, ꯃꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯊꯤꯅ ꯐꯒꯠꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯅꯤꯁꯨꯕ ꯄꯦꯁꯦꯟꯠꯁꯦ ꯗꯦꯠ ꯑꯣꯏꯔꯦ꯫ ꯑꯅꯤꯁꯨꯕꯒꯤ ꯄꯦꯁꯦꯟꯠꯁꯦ ꯁꯤꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯍꯥꯟꯕ ꯄꯦꯁꯦꯟꯠꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟꯁꯤ ꯂꯣꯏꯔꯦ꯫ ꯃꯥꯅ ꯃꯤꯠꯀꯤ ꯃꯥꯏꯈꯨꯝꯁꯦ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯌꯥꯝꯅ ꯉꯛꯑꯦ꯫ ꯑꯗꯨꯗꯤ ꯑꯅꯤꯁꯨꯕ ꯄꯦꯁꯦꯟꯠꯁꯤꯅ ꯇꯨꯝꯕꯗꯣ ꯑꯗꯨꯒꯤ ꯅꯥꯀꯟꯗꯨꯗ ꯋꯤꯟꯗꯣ ꯑꯃ ꯐꯥꯎ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯂꯩꯔꯝꯕ ꯅꯔꯁ ꯑꯃꯗ ꯍꯪꯉꯦ, ꯃꯁꯤꯒꯤ ꯕꯦꯗꯁꯤꯒꯤ ꯅꯥꯀꯟꯗ ꯋꯤꯟꯗꯣꯗꯣ ꯀꯔꯝꯕ ꯀꯥꯟꯗ ꯃꯁꯤ ꯕꯟ ꯇꯧꯈꯤꯕꯅꯣ? ꯅꯔꯁꯁꯤꯅ ꯈꯨꯝꯃꯤ, ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯋꯤꯟꯗꯣ ꯑꯃ ꯐꯥꯎ ꯂꯩꯔꯝꯗꯦ꯫ ꯑꯅꯤꯁꯨꯕ ꯕꯦꯗꯇ ꯇꯨꯝꯃꯝꯕ ꯄꯦꯁꯦꯟꯠꯗꯨꯗꯤ ꯃꯥꯗꯤ ꯃꯃꯤꯠ ꯇꯥꯡꯕꯅꯤ, ꯃꯥꯗꯤ ꯀꯔꯤꯝꯇꯁꯨ ꯎꯕ ꯐꯪꯗꯦ꯫ ꯃꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯅꯉꯣꯟꯗ ꯂꯤꯔꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯝꯕꯅꯤ꯫ ꯑꯣꯊꯔꯁꯤꯅ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯂꯤꯕꯁꯦ ꯁꯤꯒꯤꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯐꯩ, ꯑꯗꯨꯕꯨ ꯊꯃꯣꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯊꯣꯛꯄꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯣ ꯗꯕꯜ ꯑꯣꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯔꯒꯁꯨ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯍꯩꯒꯗꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄ꯭ꯔꯤꯟꯁꯤꯄꯜ,
Every day be kind to stranger. Aldous Huxley afawa philosopher amani magi siramdagi matamda magi puri life ki study se subnagi wahi tareta express toromi adudi let us be kinder to one another. Akoina afawa thabak toraga news da paper da mayam ama madugi afawa ngangnabado adu khaktana important nate aige leminariba mayam siga akhoi nungsi chanana laikhibado maduna hena important oi. Maram asinani paisa paiba inakara khunba mayam ama magi yumthangnabana mabu nungsibide magi mung manungi mina phawba mabu tukuchai. Sigi point sing se Robin Sharma na iba Who Will Cry When You Die harba lyric tu dagi lokthokcharakpani. Asuguma makhal ki video sing yengbiniba singna aigi channel se subscribe tawiramu loinana bell icon su nambiramu like tawiramu maruk mapang sing da so share tawiyo. Thanks for watching.